News Lab Miang Tabiriba Kwai Punomaku Taram Seri. Audi Satari FIFA World Cup listening and Kunturuki Saniki Meski, Sanapa Pogdam Miam the Kanganzeri, Ahan Mada quarter final match Sanagadaba, Matamat Tarik Kanganzeri. July 10, 1:30 AM the France Morocco, Boston Stadium the quarter final match Sanagani. July 11, 12:30 AM the Spain Amadi Benzemna, Los Angeles Stadium the quarter final match Sanagani. July 12, 2:30 AM the Norway Amadi England, Miami Stadium the quarter final match Sanagani. July 12, 6:30 AM the Argentina Amadi Switzerland, Kansas City Stadium the quarter final match Sanagani. Maka tarak pada World Cup penalty shootout Switzerland Colombia thurga quarter final sangkre. Ngase yu pung ama makai tabadi Switzerland amasung Colombia gi marakta round of 16 gi match sanaba hoki Vancouver da laiba BC Place Stadium da Switzerland na mari ahum format aduga Colombia na mari ama ani ahum format sanaba hoki ba match adugi oina laiba ani gi sanoi singna sangsata bon pai sang manana sanaba ngki match asida Switzerland na bon pai sang sa da yakai umdo oiki matamda Colombia na bon pai sang sa da ni futari khak oiki laiba ani gi maraktan sanaki ba match adugi oina nakan ani maki sanoi singna sangsada bon pai sang manana sanaba ngamlabasu Colombia gi shoot masing hena kawangam ki match asida Colombia na shoot tra manga kaw ki manung da target shoot ahum yaw ki Switzerland na shoot taret kaw ki manung da target shoot anik yaw ki Colombia na panjin san ba yaba shoot masing hena kawwa ngabla basu Switzerland amadi haising na ba defender sing ana kibona Colombia gi attack sing ariam da tan ki maduna maram oiraga panjin san na ba hona ki sing mai pa ko ngamna ki de akan mo mo sanaka match adugi ahan ba half loy fawda leba ani mangna panjin amata san na ba ngamda ki Anis wahab sanaki ba adugi oinasu makatan leba animana haisingmo manana sanaba ngamkibana maram oiraga panjin sanna ba hona kibsing adumak ariam da tanaki match asida Colombia na corner kick tare kawba ngamkib gi manungda Switzerland na corner kick ahum khatamak kawba ngamki Switzerland na match asida pound kurum do tawkibi manungda sanari ahum da yellow card book tawki adu Colombia na pound kumatoi tawkibi manungda sanari ani da yellow card sing book tawki makata na sanaki ba match adugi apiyo mogda suba minute loy pawda leba ani na panjin amada sadaba ngamdran ki tungda leba ani na extra time sanaki ba adu so leba ani mana makhata na panjin senbang ngamdana dai kibdigi referee na penalty count khan ki penalty count ki da Switzerland na panjin mari ahum da Colombia bu maki piram naga quarter final sang ngam ki bani Switzerland gi oina G Saka amadi Z Emdoni C Iten amasung R Barkasna penalty shoot sing panjin onthop ngam ki aduga M Akan Jigi oina mahaki penalty shoot adu panjin onthop ngam ki de Colombia gi oina JF Quinter, J Campes, amatung N Diasna, Kogi penalty shooting adu panjin on top ng krabasu di sensation amasung J Fernandez na makogi penalty adu on top ng kidabdagi match adu Switzerland na panjin mari ahum da mai paki bani amu makha tarakpada FIFA World Cup asiga mari nedana FIFA-na asan merai naibdagi Egypt mai thiau ki bani coach Hosam Hassan ngarang numidang puma per makai ta padi haurga atalata stadium da Houjikgi sathari ba FIFA World Cup lising ani kontraki round of 16 gi sanaki ba match amada FIFA-na nakatna mati oiba miyengda amadi asan merai nai na thabak tawbadagi Egypt Argentina gi makuta maiti ban nangkibani haina Egypt gi coach Hosam Hassan na maran sirakli coach Hassan na pongdoki da malem gi oina atangba sanori singa ngarang Egypt ta namba tawnaki defending champion Argentina dagi ekoina team na bon hena pajana sanabangam ki adubu match adubu conduct tawki ba referee na leba amagi misang da depki badagi Egypt maiti ban nangki bani match adu ekoina soidana mai panglam gadamani maiti ban nanglabasu akoina napan amaga noina na iram damda hangani manamdi sanaki ba match adu asuma mawngda sanaki ba nate akoina mayong naribasi asuma wayin pangdabagini FIFA-na fair play gi matang na kholaw kya lawrbasu ngarangi thong adugi matung ina di FIFA-na nanai interest tabuk tawi haibasi mayek sengna takpa ngamle malemgi debak sing nasu hiram asigi matang da hem heng sanghingi haiki loisalakpada News Live miyeng tabiri ba kwai punom po amka hana kurumzari